2011 da Hollywood ki Contagion haiba cinema amakak release tauki. Hariba cinema asida huzik thokliba asiga chap manana uba fangli. Hariba cinema asida scientist singna vaccine adu puthoknabagidamakta kanna hotnaki. Amadi 133 days ki matungda vaccine adu puthokpa ngamki. Adubu huzik thokliba asida amuk yengluragadi 133 days helaba fawba vaccine asi puthokpa ngamdri. Vaccine asigi matangda government scientists amadi pharmaceutical companies sing asina kanna hotnaduna thizili. Makoina haibagi matung inna vaccine asi puthokpada chahi ama natraga amaga makhaidi changani hairi. Adubu NIAID gi director Dr. Anthony S. Fauci asumna fongdorakli madudi aikoina laichet asi langthengnaba matamda vaccine asina khutlai oina sizinaba yanaba hotnaba matamda chahi aniga makhaidi changani. Hairiba matam asi aikoida yamna sangba matam ama oina thokli adubu karigumba vaccine asina piriba time frame asigi manungda puthokpa ngamlabadi human history da khwaidagi thuba development ama oigani. Aduga vaccine ama puthokpa matamda changliba processing asigi matangda ngasigi episode asida mayam punna khangminasi amadi channel asibu yengbiriba mayam punna makpo amuka hanna taramna okjeri. Vaccine asi puthokpa matamda matam sangna lauriba asi karigino haibasi mayamgi wakhalonda soidana leibiramgani haina khanje. Vaccine ama puthokpa matamda chahi 10 dagi 15 fawba changi. Hairiba asisu rules kaya niyom chumna chatlaba kanda ta puthokpa ngamgani. Adom su khangbiramlani HIV/AIDS hairiba laina asigi vaccine asi puthokna balakna bada chahi nifu hena changlakli. Amadi hairiba vaccine adu ngasi fawba puthokpa ngamdri. Adum oinamag scientists singna HIV/AIDS ki vaccine asi 2030 da puthokpa ngamlani haina fongdorakli. Hairiba asi chahi 50 mukki matungda oigadawribani. SARS ki vaccine asi puthokpa matamda chahi 5 changki. Aduga COVID-19 asi ki vaccine asi 18 months fawbugi manungda puthokani haiba asida mayamna thazai natraga thazade haiba adu mayamgi oiba motsu comment da thambiramo. Vaccine ama puthorkpada changliba matam amadi stages sing adu aikoina kupna khangba ma mathautai. Huzik COVID-19 asigi vaccine asi prithivida lairiba 113 companies na thizinba hokre. Adubo 113 companies loinamak asi success oigani haibadi leite. Vaccine asi bu puthoknabagi damakta lamjel tanaduna thiziliba companies sing asi khara amana success oigani aduga khara amana success oiba ngamdana leihogani. Vaccine asi puthokpagi ahanbagi stage asidi research stage haina khangnei. Hairiba stage asida scientists sing asine approve tawrokpagi amadi funding tawbagi matam adubuni. Phase asi chahi ani gumbadi changi. Adum oinamag COVID-19 gi virus asigi genetic sequence asi China na January gi tang 12 da publish tawki haibadi prithivida khanghalaki. Prithivida mangjil thaba pharmaceutical companies Moderna Therapeutics amadi CanSino Biologics hairiba sing asina messenger RNA the best of vaccine kaya develop tawba hoki. Vaccine sing asina virus asida yauriba macha pokthokpa amadi sandokpa ngamhalliba protein sing asida main oina target tawi. Coronavirus asigi matangda scientists sing asina genetic sequence khara lokthokpa ngamle amadi harmless oiba haibadi sokningai oidaba coronavirus ki atopa version ama lab ta saba ngamle hairi. Antigen asina mi oibagi cell sing asida virus asina changhanduna sandokhalli. Masina aikhoigi hakchangda lairiba virus adugi process adu lefhalli. Masina aikhoigi hakchangda immune response ama lai madudi aikhoigi hakchangda yauriba WBC asina antibodies sing hatba ngamlai maduna virus asina aikhoigi hakchangda changba ngamhande amadi sandokpa lefhalli. Moderna Therapeutics ki scientists sing asina trial gi damak mRNA vaccine saba ngamkhre aduga National Institute of Health na 42 days ki manungda clinical trial chathaki. Hairiba vaccine asi mioi million kaya da sizinaba matamda vaccine asidi atopa medical treatment asiga manadaba maong amada test amadi protocol kaya ama pass tawba mathautai. Anishubagi phase asidana testing aduda mioi masing yamna participate tawri amadi mioi kharadi virus asi laurakpa yabagi chance wangna lei. Researchers amadi scientists singna immune system response asi kupna yangsingani masida natana vaccination asigi safety bifam thokpa doses sing adugi matangda amadi hidak adubu pibagi matam asi yangsilli. Hairiba phase asi chahi ani fawbugi matam jangani.
Phase 3 asidana mioi 10,000 mukta trial asi chathagani masida apikpa sample singda uba fangdaba side effects sing adu khangba ngamnabagidama vaccine asigi efficacy haibadi mapangal adu ningthina check tawgani masida infection laitaba amadi immune response ningthina piba ngambra haibadu study tawi hairiba asi chahi amagi matam changani amadi masigi matungda vaccine puthokliba aduna license ki damak apply tawba yaragani aroibagi phase asidi vaccine adu puthokliba company aduna vaccine adu market release tawraba matungda pangthokani makoina vaccine asigi efficacy asi kupna amadi leptana yengsin batai aduga kariguma thoina effective oidragadi market agi lauthokani natraga hanadagi upgrade tawduna mutation gi damak semgani adum oinamak stages sing asi complete oiba matamda yamdrabada chahi mari di changani adubo covid-19 asigi vaccine gi matangda piriba 12 to 18 months ki time frame asi mamangda amukta thokidriba amani aduga yamna maru oiriba amana RNA da best tawba vaccine amata mamangda approve tawba laikhidri aduna maram oiraga test kaya ama tawba mathautai amadi thabak asi thujinbana fattaba oihaningdaba thaudok kaya ama thoklakpa yai masi mamangda su thokhiba lairabani Philippines ta France ki pharmaceutical giant Sanofi Pasteur na vaccine amakhak dengue fever asibu fahanba ngami haiduna 2016 da market ta thadoraki vaccination program asida dengue na nadriba angang singda chathagadaba testing kaya ama tawramde masida primary school children 8,30,000 vaccine asina sokhanba thengnaki amadi hena akanba aruba symptoms sing ulakhi aduga vaccine asina maram oiduna sikhiba angang chatruk asigi investigation public attorney ki office na chathari masida natana India dasu Qatar laboratory dagi 1950 da polio gi vaccine asi yamna tenba matamda approve tawduna piba hauki masida makoina vaccine aduda sizinariba mapangal sonva virus adugi marakta mapangal kanba yaurambadagi angang 13 laikhide amadi polio laina asibuna ba fanaba kapliba vaccine asina maram oiraga angang Chaniga marida poliomyelitis naki vaccine asi puthokpa khakta natana manufacturing gi process asisu aruba amani karigumba ikhoida vaccine asi fangle haina khallagasu vaccine asi icham chamba glass container amada hapayade adubo chapchaba glass vial amada hapkadabani hairiba glass vial asi vaccine asina pugadawriba mafam adugi climatic condition aduda adjust tawba ngamba makhagi glass amani glass vial asi prithvi da leptana henkalakliba anabasing asigi masing yauna fangba ngamgadra haiba asisu achauba wahang ama oidabra aduta natte hairiba vaccine asi aikhoigi nakta puraktuna fangba ngamlabasu syringe cotton bandage asigi demand soidan henkalakani matang asida aikhoigi government na wafam ama bunna khanba mathautai karigumba vaccine asi 10 lakhs India da phangle haina khallasi aduga hairiba vaccine asi karamba mi oisingda hana fanghangani ina khunba singda hana fanghangadauribra ahal oirba singda fanghangadauribra health workers sing asida pigadauribra natragana anaba asiga hakthengna laiminariba doctors amadi nursing asida fanghangadauribra haiba asi achaubo wahang ama oina lakli adubu contagion hariba movie asidadi vaccine asi puthorokpa matamda lottery system da hidak asi miyam da fanghalli Yale University School of Medicine gi professor Akiko Iwasaki na asumna fongdorakli madudi vaccine asi aikhoina hana chacharakliba normal way aduda puthokna ba hotna ba tarabadi piriba 18 months ki time frame asida puthokpa ngamloi haina masida natana Germany gi CureVac hariba company asina vaccine asibu puthokna ba hotna bada thengnariba awaba kaya asina maram oiraga low dose pill oina mass production asi ngamna ba kanna hotnari company sing asina vaccine trial asida fail oiba candidate sing asigi matangda information kaya share tawladuna makha taba research da cooperation pinari adubu hariba asida lairiba government sing asina di changsinduna yawruba laitri US amadi European nation sing asina vaccine asibu puthokpada mangjil thana ba hotnari European countries sing asina World Health Organization ga mari naksina na ba hotnari masina makhoida hena khudong chana bagidamak adum oinamak China na karigumba vaccine asi puthokpa ngamlagadi prithvi pumbada fanghangani haina thajaba supirakli masi amarom de yengluragadi China gi economic downfall amadi reputation sathina sokhiba aduna maram oiraga hingatna ba hotna ba oiramba suyai adubo aikhoigi oina laibak fabadi 70% of the vaccine di India da develop tawri India gi Serum hariba company asi world da khwaidagi chawa vaccine manufacturing company amani makoina vaccine developer mariga sign tawnai madudi hairiba vaccine asi puthoraklabadi aikhoi India gi mi oisingda hana fanghangani haina
कोरोना वायरस की मतम असिदा इंडिया की प्राइम मिनिस्टर नरेंद्र मोदी ना यूएस का अफब रिलेशन अमा सेमनबा होटनरी मदुदी डोनाल्ड ट्रम्प दा हाइड्रोक्सीक्लोरोक्विन असी इंडिया ना सप्लाई तौरी अमदी यूएस तगी इंडिया दा वेंटिलेटर सिंग असी सप्लाई तौरक्ली अदुम ओइनमक डोनाल्ड ट्रम्प असी अनप्रिडिक्टेबल ओइबा मिशक अमने अमदी अखोइना थाजबा यादबा मिशक अमा ओइरी तौगदबु मियोय असिदगी अखोइना तुंगदा कानबा अमा ओइबा याय हाइबदी यूएस ने करीगुंबा वैक्सीन असी पुथोकपा तारगदी इंडिया दा कानबा अमा ओइगनी हाइबा असी मिपुम खुदिंगमकी वाखलोंदा लैरी पुथोकदौरिबा वैक्सीन असी लॉन्ग लाइफ ओइगदौरिब्रा हाइबदी स्मॉल पॉक्स कुमना नत्रगना चाही अमा अनी खक्तमक ओइगद्रा हाइबा असिसु खंगबा ngamdre वैक्सीन असी अखोइना मखल अनी थोकना खनबसु याय अहानबदा दाव याबदगी वैक्सीन असी पुथोकपा अदुगा अनीसुबदा अखोइ मसेल कोऑपरेशन पिनबदगी वैक्सीन असी पुथोकपा ngamkhiba अदुबो अहानबगी दावयाबा हाइबा असिदी अखोइगी खुत्ता लैते अदुगा अनीसुबगी अखोइ मसेल कोऑपरेशन पिनबा हाइबा असिदी मतांग असिदा यामना मरु ओइ कंटेजियन हाइबा मूवी असिदा वैक्सीन अदु पुथोकट्रिङैगी ममांगदा मिओइ लाख अनि मखाइ पृथ्वी असिदा पाक्तकना नसीबा उतली हाइबा थौदोक असे अखोइना थोखलोइ हाइरबदी गवर्नमेंट अमदी प्रजा अखोइनासु अखोइ मसेल कोऑपरेशन पिनबा असि यामना मथौ ताइ इन्फॉर्मेशन असिना अदोमदा कानबा अमा ओइरगदी यारिबा मखै शेयर तौबिरमु अदोमना शेयर तौबिबा अदुना खंगदबा मिओइसिंगदा नॉलेज कया अमा ओइरी अमदी अखोइदा पुकनिंग थौगतपिरी अदुगा कनागुंबा चैनल असिबु अहानबा येंगबिबा ओइरगदी चैनल असिबु नुक्सिबियो अमदी सब्सक्राइब तौबिरमु अदुगा अदोमदा एपिसोड अनौबा थागलकपा खुदिंगी नोटिफिकेशन लाक्नबगीदमक्ता बेल आइकन नंबिरमु ngasi gi oinadi yengbiriba mayam pumnamakta gi gauri haubomna kainanabagi athang nizari याबदगी वैक्सीन असी पुथोकपा ngamkhiba aduga anisubada akhoi masel cooperation pinabadagi वैक्सीन असी पुथोकपा ngamkhiba hairage contagion hariba mufi contagion natra the prithvi da mi oi lak ani makhai phaktak na sikhi hai Are you sure about that? वैक्सीन असी akhoi na This is not okay. This needs to stop now. हाइरिबा वैक्सीन असी अखोइना मखल अनी थोकना खनबसु याय अहानबदा दाव याबदगी वैक्सीन असी Another one. कदोरगे लोइरमदाइसि